अहानबदा उत्तराखंड की उत्तरकाशी सिंह निखाइबद मियोय नि सिक्री अनि मफम खंगदना लेरि उत्तराखंड की उत्तरकाशी डिस्ट्रिक्ट थोकिब सिंह निखाइबगी थौदो अमदा मियोय नि सिक्री अमसुम अमना कनबग लोइना हौजिकसु अतोप मियोय अनि मखाताना मफम खंगदना लेरि हेन ऑफिशियल सिंह फोंदोखरि ऑफिशियल सिंह मतुंगिना सिंह निखाइबगी थौदो दु नहानुमिदां वाइरम यमुनोत्री लेफम ताब लंबीदा लेबा काइंसी बेरर मंदिर मनाक थोकिबने मखोइना हाइखि सिंह निखाइबगी थौदोर थोखिबगी मतुंग हौजिक फावबदा रेस्क्यू टीम सिंहना असि बक्संग अनि फंखिबगा लोइना अतोप मियोय अमना कल्लबा मतुंग हॉस्पिटल पुकटख्रे VDF अमा सिरमले इम्फाल वेस्ट डिस्ट्रिक्ट की सकमाई पुलिस स्टेशन की मनुंग सनबा सकमाई लाइपट पारावदा हांगबा VDF पोस्ट VDF पर्सनल अमा माकी फमुंगदा ngarang ayuk siduna leramdi pawge lekhuna man hai laikhidraba VDF पर्सनल अदुगी ममिंग केस सिंगजित कवी मालुमदगिनी ngarang ayuk singajit ka loina posting taminaba atopa personal amana ngarang ayuk singajit maki phamungdagi haugat mandi haiduna ka manungda sangduna yenglubuda maki phamungda siduna lerambani loina sangmai police station na pawpikhi sangmai police na unnecessary death ki case ma laukhatuna thigat pawkhre loina singajit ki haksang adu rims mok ta thamkhre MLA yankai ke mathoi ki kumja english ngani kunga manga kunga taruki LADP ki grant in aid ki ahanba installment gi lupa crore 29.50 sanction tokri amaramna February taragomdoi english ngani ga kunga mangari ki Manipur assembly bu suspended animation thamnakona constitution ki article 208 gi 211 phau gi provision sing satna handabana sanba masi state lengana sanction tawbi yabra yadabra hangnarakli mamang sai english ngani ga kunga mari gi losilakpa sarukta tadubi assembly constituency ki MLA en kai si laikhidraba matungna lehoriba taragani suba Manipur legislative assembly ki MLA yankhai ga mathoi yankhai ga mapan gi kumja english ngani ga kunga manga kunga taruki MLA local area development program LADP sing thabakto pangthokna bigi dama grant in aid ki ahan installment gi lupa crore kunga mapanga lakh yankhai sanba Manipur lenga ki maikedi gi administrative approval amasung expenditure sanction pikre hena pawmun haidi ahanbada we care skill solution ki MOU sign tawnakri we care skill solution Manipur ki managing director wangkhairakpam Shriman Singha ki lamjing makhada lamdam asita thabak phangdana leiriba naha sungwa leptana thabak piba ngamnaba Gurgaon da leiba UK based lifestyle Sunday hotels and residence by Orabel gi human resource head Kartikeyan we care skill solution Manipur gi general manager Laisram Paula MOU ama sign tonakre ingumja lising ani ki taraga terete ki leptana hospitality industry da Miyoi lising ohumrom hena barar amasum barat ki mapana thabak hapangam jakre makhatana su we care skill solution iram da Manipur bu hospitality industry da mai pak pangamna bo honari haina we care skill solution Manipur gi general manager Laisram Paul Maitin phongdorakli amarom dana packaged drinking water manufacture and allied industry Manipur sinduna not AOC the libo hotel Imphal gi sangai holda plastic bottle banks ngen tokre packaged drinking water manufacturers and allied industry Manipur sinduna not AOC the libo hotel Imphal gi sangai holda plastic bottle banks ngen tokre with plastic pollution not plastic high hiram na pangtokiba thoramadda Department of Manipur gi principal secretary RK Dinesh Department asima ki director NG Uttam Manipur Pollution Control Board ki member secretary Dr. W Rosanamadi PDW MAIM ki president Dr. M Git Chandra Sharman athuiba mithung lensi oina saru yakhiyamadi tuan beneficiary kuntraga mari da plastic bottle banks ngentoki ba thoramadu ga mari lena Department of Government of Manipur gi principal secretary RK Dinesh na phongdokpada plastic amadi pollution gi matangda aikoina thigaluba matamda plastic mai thaba sin hena pollution thonba moire miyoi bai khoida na haliba cancer laina su plastic mai thaba gi tholak mai khudagi ohenba yai amadi sejanakhraba plastic sing mafam sana thambagi satnabi leiraktaba sejanaba loiraba matung mafam adumaktari hekta langthoklam bakya thenari barasida plastic pollution asi yamna khudong thiningai oirakpadagi handaki World Environment Day gi thoramda plastic pollution gi matangna pangthokli Nungairaba Pausel Bio 360 NEET Success Center ki second best NEET Biology regular course plus test series ki admission hauzari NEET 2025 ta mark sahum natragana sahum gi mathak phangkiba satra sing amasum IDP students sing goina akhanaba offers pizari special feature khara hairabada regular test series
Printed study materials, affordable tuition fees, PYQs, amasum expert curated question analysis ni. Khudong sabasing asi lobi hau. Lagliba June ki tang kuntra English ngani kunga mga digi class hauzaragani. Ako pa marol gi dama hauzumak pau pabiraw. Kogi contact number di 8575-587-677 natragana akogi address Hodam Lerak Masin opposite Kaisampat oil pump da lakpiduna ako pa marol khangbiyo. Kanglaipak ki mairagi editorial mem da thamjari. Laibak ki Lantum sing luna tawigi hainabi mi pung kudi mangna thamsi. National property haibadi laibaki lantum si laibaka dugi miyoi sing na thawai mangni kanduna luna tawigi hainabi asi sakholaba laibak sing dadi mek sing na dumak laidi. Maduna lamdam asigi miyoi sing su aikhogi laibaki lantum sing asi thawai mangni kanduna luna tawigi hainabi thambam thui. Aduba masigi ona taina bada karigumba lenga ki maphamda dabi ama tanu matamda miyam gi oiba khongjang sangsilakpada laibaki lantum na taina duna mangan takhanbigi satnabi ama lamdam sida laibugum tawriba si yamna phati. Karigumba miyam ki ihau khongjang sangsilakpa matamda laibaki oiba lantum na taina duna yekai thukaiba mai thaduna manghanbigi thabak kya amasu Manipur da satnabi amagum satharakpugum tawri. Masigi Mangjaba Sikanano Habatarabati, Lamdamasida Hingliba, Equi Miyoi Begini Habishkan Pamtui, Japan citizen Amana Lebak to Gilan Tumbu, Atukimatik, Tawai Magni Kanduna, Luna Sana Tawi, Kariguma Matamda, Lebak Lantum Amatamantakan Bigi Tabakti, Kariguma Mang Takadabigi, Togdok Tulakumatamda, Japan citizen Singna, Song Shinduna Lantumadu kan Bigi Tabakta, Mapung Oina Tabaktovi. Aduba Aikogi Lamdamasidi, National Property Habis Karisu Laitana, Kanduna, Bangantakan Bigi Tabasi, Satnabi Yamagum Tauri Busiam Lali, Patraba Mataosi Tungi Yumburel Oigado Riba, Aikogi Naharol Sina, Tamduna, Makwene Sukari Gumalengaki Mapamda, Dabi Amatoba Matamda, Dabi Edu Taba when a Pangtokti, Habedigi, Laibaki Lantum, the Onshinduna, Mangantakan Bigi Tabak Satarapataravadi, Laiba Asi, Hena Lekatana Bigi Maramamoigani. Amarom the house of Manipur in a seal tungi pivamasi, Adukimatic Lekata Aduna Lady Bani. Miyoi beni hingbada no Migitangai Padana Sang Drabi Yadraba Polam Pawa, Iram the Masidagi Putokungam the Duna, Mipantang Dun Hinglibani. Oriba Pivamasida, Lamda Masigi Miyoi Shina, Wak culture Yumpa Moiduna, Sato Potok Marankina Putokungam Navigi Suba no the my own Sinasungani. Langaki Makadigi Supam Nompam Kangdana, Naukshan Aduna Lady, Lamda Masigi Ladic Leshuhaira Van Harul Sing, Tabak Supam Highlighta Badagi. Ngauksat narabas in missing amadi tuan masin from the quit sa hairabasing a sea, Makoy sanabasin from the tabak binaba, sembi from tweet. Adobo Haidiba, Lam Aswam the Manipur Langan and Lopam to put out down a dunga sea power low than a lady habida, Hamamatok Loy Hanakali. Maduna House Oriba Piva Masidi, Aikoina, Laiva, Sikueba Lantum, sing Adukimatic Luna Tawudavani, Kaidong made the soup Mangantakan Batawudavani, Yamna no Itribri Kadigumba, Langaki issue Kiagi Matana, Miam the Langaki Mapamda, Kongjang Chilakumatamda, Iram Damasigo Lantum Kia Mai Tadunamadi Tuwaiduna Mangantakan Bakia Yauri Sini, Kudamoina, Lambi ge Koilas Matat Mai Taduna, Lambi Swanba, Maramzadana, Lambi Tokaiduna. Miyam Satushin over the Kudong Tibanhanba, Gadi Kia Tuaiba Madi Maitaba, Loshankia Amang Atatuanba, Asi Adumak Tuana Tukli Happy. Adubapuna Siki Mangs over the Hiram Kuding Makta Laibashi the Oidibani Habisi Lamdam Siki Mioshna Kampam Tui. Maramaduna Lamdam Siki Mipum Kudimanga, Marebak Iramdamgi Lantumbu Luna Tawi Hainabia Sitamsi, Laibaki Lantumai Biskari Sulaitana Kanduna, Hecta. Maram Sadana Mangantakan Bigitavasi Amuhana Taugamsi, Laiba Asigi Lantumama di Polam Kayabu, Asuki Matik Luna Taurima Maki, Sakat Palamda Mama Hybrid Urakani, Loina Lamda Masiki Miam Asi, Isan Isabu, Masa Kangzaba, Maram Damutamoishin and Nungshizaba, Maram Dam Gidamuk the Katwok to Mangtana Songtuna, Tabak Taubungama Uravati, Laiba Asishim Shoy Shoyd and Sakat Laiba Moikan Habitu, Iram Damasiki Isasing Amadi Miyangi, Mihut Oidiba, MLA Singasu, Kangbi Pam to Eheba. Kanglaipak Mairagi editorial Miam Tamzari Air India ki Kai Kraba plane Aduki black box Pamangam Krabasuma Dugi data sing Lapukungam than a lady. Gujarat ki Ahmedabad International Airport ki London Tamna Paiga Air India ki plane Boeing 787 Kai ki Vidugi Matang black box Pamangam Krabasu, black box in Adugi Pibam, Yam Natina Sokpan House of Pauba, black box Adugi data Lapulaga, analyze Tobungam than a lady Vasida, make a Kiadi Nunam Wapong Capung Toraki. Malemda ahum suba kwai sauba aviation market oiriba Indiana flight recording singdagi data lathuna bamasum decode tawna bahona bada foreign laboratories singi mateng lauduna leiri haina experts sing nang mapungtorakli oiragli ba phima masida India crisis management asoba awat pakya leiri amadi
ningthina khanghairaba man power gi awat pa leibana systemic issue kaya thokalle habisi mek sin takli India si technology gi lamda malem gi oina ma kok thongwa lebak sing gi manungda ama oirabasu aviation crash data analyze amasum manage ningthina tawba ngamdawa sigi mami aviation safety da sound tari Martin Counseling gi CEO Mark Martin haikibada India da Tata Consulting Service Wipro amadi Infosys yauna atai technology farm kya leibana malem gi oina technology gi lamda mangjil thana sanglibani farm singa sigi haithoi singthoi basu maru oina data analysis to oidibani malem gi oina India na software development singthani hai oiba performance ulabasu real time data handle tawna ba hona badadi sangwa sagat kadaba yamna watli habisi oidiba phibam sina mek singali masina tunglam chatte aviation safety da asobu singna ba mo oiraklu hainingai leiti haidinsu pawsta makhatari